Kayada mabuk sen phagraba ningthongno aibu hek pokpiba ipanadi aibu polum amagum yumda leheningde adubu ningthau asinadi aigi sangja phambibiri ja aduda mahakna hana takiba khonjel aduna amuk hana haira ami nangna khallibado aranbani maya nangi damaktadi mafamse matik chadi aigi tung ilo lao natte nangna hariba pumnama aranbani aingonda nangi khonjen amuk hana tahalakanu tanja aduda mahakna leireba ka aduda thong thila ami mayana thong hangdoktuna yengami maduda ningthaugi lanmi ama leptuna leiramba urami maya iningthona nangbu haujingmak mahakki manakta laktaba yadi haiduna yathang pirai iningthona aibu kauri haiba asuk thenglaba matam sidabo khara thuna lao natrabadi iningthau saurokani maya adu lanmi aduga loinana ningthaugi manakta lakminarami aduga ningthau adudi mahakki kada yu thaktuna leiramba mahakna urami maya lao aigi inak asida phamu laune ya adu sangshinduna ningthaugi manakta lepammi maya nang muk phajabi nupi aigi image sida amukta udri aisu iningthogumna puksen zawbo miyoi amata thengnaraktre aikhoi mayan nangbu aigi rani oina lawsinaba wa tanarba loirabani karino iningthongna haibiribo wafamdubo nangse sagai khara chawba imungda po amadi nangse nahana aigi maharani oheladabani iningtho ai rani oiba pamjade ai ko nungsi thabak sunaba minai oina leijage nangna rani oyu yadrabanina nahaku aina thabak sunaba leiriba mayam asibu yengchinabagi thabak oina haplage wahaising asi hayamlaba matungda ningthauna thong lonsinkhiduna mayagi ikai khumnaba mahan biram karigino iningtho aingonda sumna tawbiribasibo nang aigi minai haiba natra minai haibasidi mapu yanama sakadabani numitugi ahing adu misik miraghon tadraba matamda maya adu kapna kana amata khangan-dabida konung adudagi mahak thokhirami mahakna kadai sakani khaiduna khanduna leiringai khanghaudana karigumba ama ningsingla ami aibu he la o haina kobiba sakhangdaba khonjen nangna haibadu sumle aine leiriba mafamse aigini haibada matik charamdre kana matana aibu mamal leina khanbidre ai haujik nangbu darkar oirakle aina nangbu matam kuinadagi ngaiduna leiraklabani nangna haujik leiriba mafamdudagi awanglomda kharaga lakho aduga mi polofam jaga ama leigani madudagi khara satlaga ai leire khonjel aduna hayakba mafam aduda mahak laami adubu mana mafam aduda lakpa matamdadi nupi ama mai thaduna puja tawraga leiramba mahakna thengnarami nangna aibu kamaina khangino aduga nangi khonjen aduna kamdongna ingonda tahalibano madu pumnamak aigi saktinani aise mahai jadu tauba yamna haibi nupi amani aina su nangbu darkar oi nangna su aibu darkar oirakani miyoi kharanadi isor gi lila se phajana khangde madudi isor haibasidi miyoi babu awaba ta haliba mahaktuni mahakna karigumba matamdana sak tangba thuali masinda nati makhal kayagi awa ana piduna miyoi basingbu otli adubu apangba miyoi basingnadi maana piriba awabasingdo khantharuba tawdana mahakpu lali adubu ainadi nangna pumnamak singse khanglaptuna nongma
ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯑꯆꯨꯝꯕꯅꯤ ꯑꯩ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯔꯦ ꯑꯩꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯇꯨꯀꯠꯆꯩ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯈꯟꯕꯤꯈꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯃꯛꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤ ꯅꯃꯥꯗ ꯑꯩꯕꯨ ꯃꯥꯡꯍꯟꯕꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯖꯅ ꯅꯤꯡꯖꯔꯨꯕꯗꯒꯤꯅꯤ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯔꯦ ꯅꯪ ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯤꯁꯛ ꯑꯇꯩꯗꯤ ꯈꯟꯗꯅ ꯑꯩꯕꯨ ꯈꯜꯂꯤꯕꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 30 ꯍꯦꯜꯂꯛꯑꯦ ꯑꯩꯅ ꯇꯝꯂꯛꯄ ꯃꯍꯩꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡꯏꯟꯅꯕ ꯅꯪꯕꯨ ꯈꯟꯕꯅꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯄꯨꯖꯥ ꯈꯔ ꯄꯥꯡꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯈꯪꯍꯩꯔꯤꯕ ꯑꯁꯨꯝꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯖꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯟꯀꯠꯅ ꯃꯍꯩ ꯍꯩꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯤꯆꯪ ꯂꯩꯇ꯭ꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯄꯨꯖꯥ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯁꯦ ꯑꯁꯤꯗ ꯆꯪꯉꯣ ꯅꯪꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯖꯣꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯑꯝꯃꯤ ꯃꯌꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯃꯌꯥꯅ ꯁꯦꯠꯄꯗꯒꯤ ꯃꯌꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟꯁꯤꯡꯕꯨ ꯄꯦꯜꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯖꯦꯠ ꯁꯦꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯣ ꯃꯌꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯍꯩꯗꯔꯛꯄ ꯑꯗꯨꯗ ꯃꯌꯥ ꯑꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8 ꯆꯪꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯍꯩꯊꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯗ ꯃꯟꯇ꯭ꯔ ꯏꯕ ꯆꯦ ꯑꯃ ꯄꯤꯔꯛꯑꯝꯃꯤ ꯁꯦ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯂꯧꯁꯤꯜꯂꯣ ꯃꯁꯤꯗ ꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡꯁꯦ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯃꯌꯥꯅ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5ꯒꯤ ꯃꯇꯨꯡꯗ ꯃꯌꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯁꯤꯡꯁꯦ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯖꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨꯁꯦ ꯃꯁꯤꯗ ꯅꯪꯅ ꯐꯥꯔꯤꯕ ꯃꯟꯇ꯭ꯔꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯣꯜꯂꯨ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯒꯦ ꯃꯌꯥꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯄꯣꯊꯥꯖꯔꯨꯔꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯌꯥꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣ ꯃꯌꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯔꯣꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ
ꯆꯠꯈꯤꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯃꯌꯥꯅ ꯏꯟꯅꯔꯗꯨꯅ ꯂꯣꯟꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯎꯃꯪ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯛꯄ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯑꯝꯃꯤ ꯃꯌꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯍꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯪꯅ ꯄꯦꯟꯕꯤꯅꯕ ꯉꯍꯥꯟꯗꯒꯤ ꯄꯨꯖꯥ ꯇꯧꯖꯔꯛꯂꯤꯕꯁꯦ ꯄꯦꯟꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯧꯖꯥꯟ ꯇꯧꯕꯤꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯇꯣꯛꯇꯨꯅ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯃꯉꯥꯜ ꯑꯗꯨꯅ ꯐꯨꯔꯝꯃꯤ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯕ ꯅꯨꯄꯥ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏ ꯊꯛꯑꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯌꯥꯗꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯑꯝꯃꯤ ꯃꯁꯤꯗꯤ ꯃꯍꯩ ꯖꯥꯗꯨ ꯇꯧꯕ ꯍꯩꯕꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯄꯨꯖꯥ ꯑꯁꯤꯕꯨ ꯃꯌꯥꯗ ꯍꯌꯦꯡ ꯐꯥꯎꯕ ꯄꯥꯡꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯊꯧꯖꯥꯟ ꯐꯪꯂꯕ ꯏꯁꯤꯡꯁꯦ ꯊꯛꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯃꯌꯥꯒꯤ ꯍꯛꯆꯥꯡꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯗꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯝꯃꯤ ꯑꯃꯗꯤ ꯃꯥ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯖꯥ ꯄꯥꯡꯊꯣꯛꯍꯜꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯍꯜꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯑꯣꯏꯔꯦ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯏꯁꯥꯕꯨ ꯀꯟꯖꯗꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯃꯌꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯖꯥ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯄꯨꯖꯥ ꯇꯧꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯕꯅꯦ ꯉꯁꯤꯒꯤ ꯄꯨꯖꯥ ꯑꯁꯦ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯅꯪꯁꯨ ꯑꯩꯅ ꯈꯪꯂꯤꯕ ꯑꯁꯤꯕꯨ ꯈꯪꯂꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯣ ꯐꯪꯂꯅꯤ ꯃꯤꯒꯤ ꯋꯥꯈꯜ ꯈꯪꯕ ꯍꯥꯏꯕ ꯀꯃꯥꯏꯅꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯕꯗꯨꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯨꯡꯗ ꯃꯌꯥꯅ ꯇꯨꯃꯤꯟꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯣꯊꯥꯔꯨꯕ ꯇꯧꯗꯨꯅ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯌꯥꯕꯨ ꯁꯦꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄꯅ ꯅꯣꯡꯉꯥꯟꯕ ꯇꯧꯔꯛꯄ ꯇꯟꯖꯥ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯗꯣꯏꯒꯤ ꯇꯧꯔꯛꯑꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥꯅ ꯍꯥꯟꯅꯗꯒꯤ ꯌꯦꯠꯇꯨꯅ ꯊꯝꯂꯝꯕ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥꯅ ꯆꯪꯁꯤꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯐꯨ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯆꯐꯨ ꯑꯗꯨꯅ ꯀꯥꯏꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯇꯥꯔꯛꯑꯝꯃꯤ ꯃꯌꯥ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯖꯥ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯍꯥꯠꯂꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯁꯥꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯅꯪꯉꯣꯟꯗ ꯆꯦꯜꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯣꯏꯔꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ ꯐꯪꯂꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯇꯨꯡꯗ ꯑꯐ ꯐꯠꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯟꯊꯔꯝꯗꯦ ꯍꯧꯖꯤꯛꯇꯤ
ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯆꯦꯜꯂꯝꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯐꯪꯖꯔꯦ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯃꯌꯥꯅ ꯍꯔꯥꯎꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯕꯒꯤ ꯁꯅꯤꯟ ꯐꯪꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯏꯕꯁꯦ ꯑꯦ ꯃꯌꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯑꯩꯅꯦ ꯃꯌꯥꯅꯦ ꯅꯪꯕꯨ ꯅꯍꯥꯟꯒꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯒꯦ ꯅꯪꯅ ꯃꯥꯡꯈꯤꯕ ꯑꯍꯤꯡ ꯑꯗꯨꯗꯒꯤ ngasi fauba nangbu aina inaising thadoktuna nangbu thihanbanine Iningthongna aingonda sathabikiba phatraba thabaktuna ai yamna nungaikidi adubu aina amu khantharubada iningthongna aigi sangjafam pibikibado madugidamak ai nungaitaba pharakudagi haujikti aina sidri fawa iningthonggi seba phangjarage khanna lakjabani mayagi wadu tabada ningthau adu yamna haraurami ado maya nang numidang khakta oina aigi inakta lauko karigino iningtho atai matamdadi aibuna nakta leheningdabra iningtho mit usinbiro iningtho gi seba tawjarake asi hayaduna mayana ningthau adubu I suktuna mahaku hatam